Patriotic Writers Forum Manipurna ihan hanbo oina piba Dr. Thiam Suresh Literary Award 2023 lamdam sigi saknai raba ai bachana lukhoida khusinna ki bagaloina Manipuri lol asi classical language ki thak ta bukhatna na bahotna bada lawba yaba thawdang sing lawragani haina wangkai assembly constituency ki MLA thangjam Arun Kumar na phungdokre ofama singaram Kasampa junction da laiba ima bangkit hall da pangthokiba award khusinna bagi thoramda atoibe mitunglen oina saruk yakiba MLA Arun Kumar na phongdokibani sale oina lupali singtara memento saiti sunamadi sol ama yauriba award lanthokpagi thoram aduda MLA Arun Kumar na makataraduna Patriotic Writers Forum Manipurna ihan hanbo oina Dr. Thiam Suresh Literary Award lising ani kulumdoi lamdam sigi saknai raba aiba oza sana lukhoida piduna ikai khumnaba utpa horakpa asimak yamna chauthokpa phawi maramdi aikhoigi imalon yek amadi literature si lairambana aikoina malemgi miya mamangda chauthokchana hingma ngamlibani aikoigi top art form ama oiriba sumang kumhai gi lamda thoidokna saknai raba aiba oza sana lukhoida award asipiba asimaksu matik yamna chai oza sana lukhoi gumba ireipa iramdam asigidamak kathokpaga loinana hiram kayada hotnariba lamdam sigi saknai raba aiba aibi kayada jahi khudingi leptana award asi pigani haibasimaksu nungaiba phawi MLA Arun Kumar na makhata na phongdokibada layoi khraba aiba pacha mitaina iba novel gi lyric imphal amasung magi ising nungsit ki phibam haibasida lisingama samapan umbudrahum doida Manipuri lon gi oina ihan hanba Sahitya Academy Award phanglakhiba lyric ni ekhoi Manipuri lol asing asidi India gi nipan suba schedule da challaba ariba lol amani lol asi amuka hena chawkhatna na bahotna bada aiba aibi singda natana Manipur gi miyam pumna maki thaudang lawba tangai fade lol asi classical language ki thakta pukhatna na bahona rakpada mahaki maikaidagi lawba yaba thaudang sing lawgani ekhoi gi liraba Manipuri lol asi ngasidi yumda siznabagi chang yamna hantharakpa asina lol asi sidharaknabagi achokba maram ama oiri phajakhraba ima haiba wahisigi mahut mom daddy asina mahut silakpa pabung or ipa haibasigi mahutta dad natragana father na mahut silakpa asida sunatana khura iton gi mahutta kaka uncle na mahut silakpa yamna ngakpa amana masi lawriba nupa aduda manaw nupi aduna itai haina kaugadabada phajakraba mingau asigi mahutta ibai haina onthorakpa asini aikhoigi yumda sizinnagadaba phajakraba Manipuri lol sing asi atopa chakhatpagi matau tamduna atopa lol da mahut asum sinkhiba taragadi aikhoigi lol asi kanbada wana thokani haina makhata na phongdokhi adu ngasidi maithei lon se amu aikoigi ai schedule da channel ko lon si hena chapanaba honori aduna insasu lon si classical language ki thati yogni honora ai thawai ngasi lei government se yaw service supporter amoina ai so ai lowe ya ba thoda doi lowe ge aina ai maithei ge samjari Jiri ima maira paipi apun malob simpal ge sanglenda lob asigi general body mifam ama longjam bimola devi vice president jimpal na mayai tangba lauduna ngarang pangthokkiba jimpal ge general body mifam aduna kumja lising ani kulum doidagi lising ani kulmanga fawbagi oina thaupugadaba thongi kuntare na saba executive committee ama seimba haina yatna balaitana yanaki mifam aduna amata oina yanaduna khanakiba maru oiba khankiba mi maru oiba mioising adudi president oina Longjam Bimola Devi, Vice President Oina E. Vidyapati Devi, S. Sarojini Devi, M. Promila Devi, General Secretary Oina K. Kumari Devi, Finance Secretary Oina L. Dasini Devi ne haina look asina thadoro pasirola mana haidi. Inspector General Assam Rifles Iscom Makada Assam Rifles Jolamukhi Battalion na sinduna medega mari leinana sinmi singbu taramna okpagi thoram ama pangthokhrei thoram ga mari leinana Jolamukhi Battalion na sinmi singi mafamda ikai khumnaba utkhi company operating bases Kangchuf Morbung amadi Kangpokpida numit asiga mari leinana sinmi kayada potlam kaya su yanthokki loinana sinmi singna su Jolamukhi Battalion busu thagatpa amadi tawbimal khangba utkhi hairi Central government na nauna thoglakhiba ORPO 1 rank 1 pension gi circular adu samdokadabani haina
ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗꯒꯤ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯁꯤꯠ ꯏꯟ ꯗꯤꯃꯣꯟꯁꯇ꯭ꯔꯦꯁꯟꯕꯨ ꯁꯧꯒꯠꯂꯗꯨꯅ ꯉꯁꯤ ꯑꯣꯜ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ JCOSOR Association Manipuri Mediang Makada Thobal District ki manung chana lairiba ex servicemen singnasu Deputy Commissioner Thobal A Subaski Kuthangda India ki President Prime Minister amadi Defense Minister da anoba OPOR gi circular bu yaningdaba warol kaya yawba memorandum ama DC Thobal A Subas ta pisin khrei Afeswa gi Executive Member Secretary Retired Subedar M Khagendra Honorary Captain P. Khelen Singh, Subedar Honorary Captain S. Babu Amadi Jila Sainik Board ki Secretary S. Yaima Yauna District Asidela Riba Indian Army de retired Lauraba Personnel Singh Amadi Ex Serviceman Widow Kayasu Saruk Yaduna DC Thobalda Memorandum Adu Bisiladuna Honorary Captain P. Khelen na Phongdorakpada Anoba Tholak Liba OPOR 1 Amadi OPOR 2 Asida Unjustice oibe kaya yaubana khongjang asi saugat pani sipai degi honorary captain haubagina 7.8% increase tawre aduga officers singi oina lieutenant to brigadier faubana 30.5% increase tawre military service pay MSP gi oina su officer singina lupa lising tara manga chamanga oire aduga sipoi singina lising manga chani oire aduga fitment allowance ki oina su officer singi 2.81 na Purire aduga sipoi singina 2.5 na purire asigumlaba unjustice oiba kaya ama yawa asina maram oiraga ex servicemen singna asigumba khongjang asi jangsin mani haina phongdorakki ngasi ayuk saruk yariba Thobal district ki manungda lairiba ex servicemen asisu India da lairiba ex servicemen madi ex servicemen with organization kaya ki joint platform ama oiriba Federation of Veterans Association ki affiliated unit ama oirubana khongjang asida saugatlibani hainasu makhatana phongdokhi Kumja lisingani kulumdoi kunmanga faba All Manipur Working Journalist Union amjugi ngarang pangthokiba mikhalgi fall lauthokiba galoinana poknaphamgi bijoi kaksing tabam na nauna amjugi president oina thaupuba galoinana standing committee member oina Impact TV ki nongthombam Raju poknaphamgi Soren Sangbam Sonia sanalaiba ki moirang them khage mamaitei ISTV ki ngangbam Sanjoy ekhoigi panthungi Vaisamiyam Sanjoy Sangai Express ki athokpam Jiten Tom TV ki khagokpam Nabakumar amadi Morning Bell ki Priyo Achomna Mikhala Mai Pakre Panbaya badi ngarang pangthokiba Mikhal aduda Kanglaipa ki Maira ki editor Wangkemcha Samjai amadi Poknofam ki Bijoy Kaksing Tabam anina President ki damak lamba thengna khibani Imphal West Commando amadi Imphal City Police ki apunba kangbo amasu State asida lakadoriba BVIP singi khongset kamari lenana Imphal manungda jeksil thorang kaya lokhalakli masigi sargoma oina City Police ki osina lucingba kangbo amana ngarang ayu pung nipan degi nipanin yangkhaimanga phoba governor gi maning thangba lambi pauna kaithel gi saruk singda thibagumba gi thabak jathakhi loinana ka bhara sanba yom marfu mangaromda amamam to oina changduna drive jathaduna amamam to oina verification tawkhi adum oina mak mipha mipun gi pawdi laikhide Customs Division Imphal gi Anti-Smuggling Unit ki yamna chawna mai pakpa ama oina lupa crore 8 lakh marfurom gi oigadaba masing yamlaba amphetamine tablet phagat khre kilogram 8.8 amagi chang oigadaba amphetamine tablet disingubajani palga konana mi amasu phagat pangam ki hariba polam sing adu Imphal gi waheng lekai bus parking dagi thasigi kunmapan gi nimidang pung mapan tabada lal 0 sahi yangkai mapuroi balai khidraba Jacob Mar Ferzol district ki Angka Sodagi Fabangam Kibani Farabam Yu Asi Hosik Surachanpur gi Molwai Fei Tawa Colony da Laivani Haina Customs Division Office ki Superintendent DS Nilakantana Ngarang Thokpa Cherolamana Hairi Manohar Mayum Baris Sharmabu Bisaya Garot ki General Famdagi Matam Chupagi Oina Lauthokle Haina Manipur Serap Loisangi Nongthonba Sanjam Surjitna Thasigi Kunmapan the Thokpa Zerol Amana Hairi Zerol Adugi Matung Inna Mamang Thagitara Nepalda Manipur Serap Loisangda Angom Ningtho Rosoras Manina Mayai Tangbal Lauduna Serap Loisang Amadi Garot Loisang
yauna apun ma mifam ama famki mifam aduna kupna khana nainaraba matung mari suba warep ki matung ina Varis Sarmana Sri Govindaji gi bailogi parampara gi phampham bichar bu ikai khumnadaba loinana angom ningthau gi mathakta oidaba maral kaya siduna leibak miyamda lanna uhannaba thabak kaya tawbagi damak Varis Sarma bo general phamdagi matam chupagi oina lokthopani haina jeroladuna makhatari Imphal East District ke Kiamgai da leiba Kiamgai High Madrasa ki headmaster Sinba yaroi haina ngasi school asigi mahairoi sing guardian sing amadi school management development committee SMD sina ngasi school asigi campus ta khongjang sangsin khrei headmaster sinba gi order hayeng phabugi manungda mari lenaba singna kaktrabadi school solon sinba yauna makhal makha kaya gi khongjang sangsilagani hairi school asigi SMD sigi executive member MD Ramizudinna Paumisingda Fongdorakpada Kiamgai High Madrasa asi ontokpa phibam amada mutkibaga chapmanana leramlabani adubo oza Wahizudin Khan Arts Graduate Teacher na school asida lakpadagi kana hotnaduna ngasidi yamna fagatle matam amada mahiroi manga taruk khakta lerami adubo oza Wahizudinna yumthong khudingi changduna haijabadagi ngasidi mahiroi chamayang khairom school asida mahai tamli oza asina kumja lising ani kunmathoi ge September dagi school asida lakpadagi mahiroi kunai gi khanduna MIL gi oza ma amadi pion gi tolop sing masagi tolop tagi piduna kanna honarakli mahaki makhada school asigi oza singna matam chana laktuna mahiroi singda ningthina mahi masing takpi tambiri loinana school asigi chakwa thaurangi thabak chu leptana chatharakli haiki adubu mamang thagi tarama palda Manipur lenga ki Directorate of Education S na mahakpo transfer tawbagi order ama tholakpa asi yamna laibak thibani order asi school asibo muthatlagi haibaga chapmanai maramasina thasgi ahum phawbagi manunda order asi kakpiduna mahiroi singi punsibu kanbiyu karigum order asi kakpidrabadi makhal makha kaya gi khongjang sangsan gani haina mari leinaba singi pukning singsilakli guardian amana fongdorakpada hanadi school asi leitabaga chapmanai angang sing school satpagi amadi lairik pabagi hainabi leiramde adubu oza Wahizudin lakpadagi ngasidi school satpa lairik pab asi tangai fadaba ama oina mahiroi singna tauri loinana matam sana lairik pabagi hainabi su leire adubu yamna laibak thibadi oza Wahizudin bo transfer tawnabagi order tholakpasi yabangam loi karigumba oza Wahizudin bo transfer tawkhrabadi angang sing school asidagi lokthokani haba wafamsu thamlakhi Joint Committee on Inner Line Permit System JCILPS ki timna ngarang khongsang railway station da hakthengna chatuna station aduda lairiba ILP system gi pibam yangsin khrei Joint Committee on Inner Line Permit System JCILPS ki convener Fulendra Konsamna lusingba tim amana chatkibe yangsin khongsat aduga mari leina na JCILPS ki convener Fulendra Konsamna phongdoki beda ngasi gi khongsat asigi maru oiba pandam di train gi kuthangda sangsilakliba non local miyoi singi matau karamna ILP piribage haibina chingba singi matangda yangsinbagi khongsatni Khongsang railway station da ILP yangsilliba police personnel sing asigi strength amade infrastructure singba singdi khara watli adubu personnel sing aduna mukhoigi mathaudi ningthina tawba thengna ki amadi jiribam railway station dagi Khongsang railway station asi phawbagi manungda railway station khara lei hariba railway station aduda non local miyoi sing kumtha hobada mafam aduda ILP gi authority ningthina leitabana maram oiraga hariba miyoi sing adu ILP yaubara natraga yaudrabara amadi makhoi sing adu Manipur ki karama mafamda lai haiba khangba ngamde maram aduna JCILPS amadi singi civil society organizations CSO singi leaders singa kosamnaraga ILP system asi ningthina chatna hanaba miyam gi oiba mifamama pangthoptuna yelawmei singbo tongkoina lainana ba yamna chapchaba ILP system ama semnana ba government tasu taksil lagani haina phongdoki asigi khongsadada JCILPS ki convener na luchingba galoinana joint committee asigi women wing amadi students wing ama JCILPS Jiribam branch ki thomi singsu saruk yaki koigi singi tariba dum koigi usijaba koigi jerang ki sinau sing natrana koigi leiba du ramai ki sinau sing asu pang ba dum organization sing gaso koi punjal laga usik leiba system busi to ba checking method sing se kedang modification to ga masi tamai to ni effect ko jike natrana khongsang da soi de sum ba lo kan sang ri ba yam sing moi kadai kadai ko leibi tamai to ri habisu mo koi ga loina na threats to minarga
ꯃꯗꯨ ꯌꯥꯝ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ILP ꯁꯤꯁꯇꯦꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯆꯠꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒꯁꯨ ꯑꯩꯈꯣꯏ ꯎꯅꯖꯔꯒ ꯑꯩꯈꯣꯏ ꯈꯟꯅꯖꯒꯅꯤ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯑꯥꯎꯠꯀꯝ ꯃꯌꯥꯝ ꯃꯗꯨꯒꯤ ꯐꯥꯏꯟꯗꯤꯡ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯍꯣꯜ ꯄꯥꯕ꯭ꯂꯤꯛ ꯑꯆꯧꯕ ꯃꯤꯇꯤꯡ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯗ ꯇꯛꯁꯟꯕ ꯌꯥꯕ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯔꯝꯕ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔ ꯂꯩꯅꯅꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ILP ꯑꯃ ꯑꯩꯈꯣꯏ ꯁꯣꯏꯅ ꯑꯣꯏꯅꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯗꯨ ꯁꯤꯖꯤꯟꯅꯅꯕ ꯃꯗꯨ ꯐꯅꯅꯕ ꯍꯣꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯪꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯤꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯀꯥꯅꯤ ꯀꯤꯂꯣꯒ꯭ꯔꯥꯝ 13 ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯁꯤꯡꯍꯠ ꯄꯨꯂꯤꯁꯅ ꯃꯃꯥꯡ ꯊꯥꯒꯤ 30ꯗ ꯐꯥꯒꯠꯈ꯭ꯔꯦ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯊꯥꯡꯕꯤꯌꯥꯛꯂꯣꯟ ꯒꯨꯏꯇꯦ ꯆꯍꯤ 90 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯖꯥꯃꯣꯟ ꯑꯃꯗꯤ ꯉꯥꯡꯈꯦꯟꯃꯥꯡ ꯃꯣꯟꯂꯨꯋꯥ ꯆꯍꯤ 92 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯈꯥꯝꯊꯪꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯋꯥꯡꯗꯣ ꯚꯤꯂꯦꯖꯇꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯡꯍꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 35 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯖꯧꯄꯤ ꯀꯦꯝꯞ ꯃꯅꯥꯛꯇ ꯑꯥꯏꯟꯅ ꯌꯥꯗꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯀꯦꯟꯕꯣ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯃꯈꯥꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯐꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯁꯤꯡꯍꯠ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ All Manipur Progressive Farmers Association की ऑफिस ता लमदम असिगी सूरी नोमी बा लौमी सिन्मी सिंगदा पीरी बचै थेंग हाइबे हिरमदा खना नैना बगलोइना मेदेगी पालन थौरम पांगथोक्रे हाइरी एसोसिएशन असिगी सेक्रेटरी KS बिरेना थोकपा चेरोल अमगी मतुंग इन्ना मिफम अदुना हौजिक लैरिबा लौमी सिन्मी सिंगी फिबम अमदी होंगलकलिबा अवोनबा सिंगी मतंगदा खना नैना खी हाइरी लेबाक अमगी सेल थुंगी फिबम फाहनबा हाइबसी मरु ओइना पोथोक पुथोकलिबा लौमी सिन्मी सिंगनी हाइबसी पुमनमकना यानारबा वाफमनी अदुबु लमदम असिददी एखोगी लौमी सिन्मी सिंगी फिबम असी यामना सोथना लैरी स्टेट असिगी ओइबा ngasi पावबा सर्टिफाइड सीड बैंक मतिक साना थमद्री इरिगेशन गी फिबम चाद्री मार्केट पॉलिसी लैट्री हिरम कयादा सोथादुना लैरी Agriculture sector da ahin mamit yang changdabana state asigi senmitloon gi phibam soktuna mipan tangduna leiribani ekhoi gi lamdam asi chakhatna pa hotnabada pumnamakna thodang laufam thoi maram aduna medena lakpasida loinana lup asina lamdam asigi surinem nomliba lomi sinmi singda yai phamangol pikhi lebak asibu chakhatna ba hotnabada surinom liba lomi sinmi pumnamakna amato ena punsinduna thengnamina ba mathau tare haina cheroladuna makhatari state asida lakadori ba BBIP singi khongsat ki mangoinana police na mafam kaya da sexual thorang lokhatli hari basiki sorugmo aina thasigi amada Imphal West commando amadi Singjamai police station gi apunba kangbu amana SP Imphal West amadi additional SP operation gi makhada Manipur University ki first gate yauna kha naurem lekai da yumthong kuding changduna thibu hombagi thabak sathakre Kavara sanba yauna yumthong marfuromda ayuki pung taruk makhaidagi hauraga zathakiba drive aduda kanagumba miyoi amata faba punbagi paudi laikhide haina police tagi fangba pau amana hairi Hokiba pung kunmari asida India da nauna miyoi 3,319 covid positive oiba thengnaki laina hasina maram oiraga miyoi tara laikhide pagalakpagi changchada marfudrani 10.8 anida hantharakle Apunba confirm case koti mari lakh nifumapan lising yang punitoi jamapan marbudra taruk yaukre active case masingna lising nifu mari chama humbudra mangada hantarakle laina sinmaram oiraga laikidaba apun mamigi masing asi lakh manga lising puntrama thoi chamanga humpu mari sure laina asidagi naba phagalakuna discharge tawkiba apun mamigi masingna koti mari lakh nifu humdoi lising humbudra taret chaniya kai taret yaure laina asidagi ngakthoknaba vaccine kapthokraba apunmamigi masingna koti chani kun lakh humfutaruk lising humpunipan hele malimgi oina covid laichatna khwaidagi hena sohalaba lebak singi manungda USA na ahanba India na ani subada amadi France na ahum subada leidi awangnong post state singi oina Assam na ahanba Mizoram na ani suba amadi Manipur na ahum subada leidi